Manipur President rule lerakkiba matungsida thaudok mayam ama thokre. Lona yaba yadaba haiba leite. Tawbutabu lona yadaba thabaksing chatharakpa matamda popular government amagi lengakki mahutta President rule gi lengak leibana. Thoidokna yengdana aranba thabaksing adugi mayukta chapchana thabaksing lokalakadra haina miyamna khanabadu yauna lokalakpadi udabagum tawri. Manipur gi lambi thong pumnamak apanba athingba leitana satpa yahalagani apanba athingba pirakpasing chapchana thabak lokhatkani hairabasu lambi singdi hanagi phibamda adumak leiri singtam animakta state force tagi lut tawkiba yauna lona yadaba mawngda painariba khulai pumnamak surrender torkadabani natrabadi akanba thabak sing lokhalagani haikiba leirabasu kangbu amadi surrender sungtau tawroi haina muktuna laikibada karisu haide tung koiba santi purak nabani haiduna Delhi da kauduna muknariba nakan anigi CSO sing kauduna wari sanarabasu adu mangai center na puthorakpa proposal da kangbu amadi makhoi gi miyamga hana tanarugani haiduna sign tau haiba yakide masida su karisu haide thangjing jingda kaubru singda kaduna lining laisonga mari lainaba thabak thorom sing pangthokpa yanaba thabak lahutkani haina governor na thajaba pirakle haiduna wa lauraga kangbu amana subya yaroi haiduna muktuna leibada karisu haide atai da su adu mangai akanba thabak sing lokalakani haina asa tawnaba sing thabak oina lokalakte handakki president rule si mawong amani hana laikiba singa manade mayak yaude haina miyamna pangangda ngangnari tawbutabu president rule haibasisu lengak makhalamani lengak ama leiba haibasi popular government ki lengak oigera president rule ki lengak oigera miyamgi punsi amadi lantum ngak senmana mapung oiba daite oiraga miyamgi yaipanaba thabak tawnabani masina oiba tai handakki president rule leirakpagi ahobu sarukta governor na bureaucrat singda miyamgi yaipanaba tawnaba thabak tawbada miyamgi pendaba lehendanaba khanghankibadu Manipurda haukiba sahi lisingani kulhumdoigi May 3 dagi lairakkiba phibam asi numit kharanigi manungda natraga tha kharanigi manungda hekta santegi phibamda hanjin hanba haibadudi lai laklaga honarabasu yaroi haibasi miyamna loina yanagadaba wafamni sahi kharadi adumak changlagadabani tawbutabu thabak lokhatpagi mawongdadi penadabu wafam kayadi soidana lakani madudi thingluba yaroi achouba isuga mari lainaba wafam sina tokhaina amuk thamlaga governor na bureaucrat singda miyamna pendaba mawongda thabak tawroidabani haina khanghankiba adu yamna maru oi haina lawba tai thabakki wafam oirabadi yamna yami adubu yamna maru oiba wafam amadi lambi thongi matang asini Manipur gi nongju nungsa haibasi tamma ngamdabana matam lairingaida haibadi yaringaida thabak paikhat hoba mathau tai state asigi ayamba lambi sing ka hena phibam chadre Manipurda haukiba sahida thokiba ka henba isau matam sana semjin sajinbagi thabak sing paikhattaba amadi atai maram singdagi state sigi ayamba lambi sing lambi ni hairabasu lambi oidre lairak sing oigera khun sing phaungnaba lambi oigera district singi thaki lambi oigera district sing phaungnaba lambi oigera national highway oigera international highway oigera khara khak natana atai lambi singdi mawong ita tadre lambi phatti haibasidadi Manipurda leiba mi pumnamak iyada yanagani adubu luribadi thabak lokhatpadadi ka hena tapthabagum tawri tapthabada natana tawphom thoklabasing tawdri Imphal jiribam lambigi yamna natai chadaba sarukti lairadana Imphal manungi sarukta sahi kaya miyamna awaba mayuknaduna laklabasu lambi mandana thamlukpagi hauja kayarakta lambi thinglabasu thabakti mawong ita tadri Imphal West Imphal East Bishnupur Thoubal Kakshingna singba tampaki district singda lambi sembidabadagi miyamna irang horaktuna lambi ngahak laitana thinglibasi ikhangda khangnaraba wafamni tampakta khudam pibagi wani singdadi salak sarabani lambi haibasi phagera pharoira chattaba yadrabani tawbutabu mawong chumna amadi matam sana semnin sajillabadi lambi pangkaina kaibusu tawroi miyamgi pendabusu leiroi Manipurgi oina Lambi-Thong semana singmada phangliba sahi amagi matam teli hairabasu phangliba matamda sem sahobogi wafam leite matam sana semjin sajin bidrabanina loinamak natrabasu lambi mayam amadi nga yokpa yare law lingba yare hainarakani amoromda amuk Manipur masagi senthok marang kaide center ke senthangi makha yamna poli haibasida karisu yetnaningai leite center nasu matam sana amadi maram chumna sen thadarakpa ngaktani adu oirabadi karigi lamigi phim asuk yamna natai chadribano wahang asi hangbadi lairabasu paukhumdi hekta phangani haiba thajade wahang paukhumgi wafamsi amuk nathairaga lakningliba wafamdi tongan ba
ꯃꯤꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯂꯩꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯖꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯂꯝꯕꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯍꯦꯛꯇ ꯄꯨꯡꯄꯦꯟ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯠꯄ ꯌꯥꯅꯕ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯤꯕ ꯃꯇꯝꯁꯤꯒꯤ ꯋꯥꯐꯝꯅꯤ꯫